Manipur gi Erang Loisinbinaba UNHRC da Khuraizam Athouba Yaona Speaker Ahumna Pukhatkhre. United Nations Human Rights Council UNHRC gi Yankhai Taret Suba Session gi Kuntaruk Suba Mifamda Tongan organization singdagi laktuna wangang kiba speaker singna Hauzik Manipur da thogliba miot minay amasung lo laitabagi fibam singa sigi matangda Pukhatkibaga loinana mapandagi changselakpa Kukizo Kanglup ki militant singna Maitei Furup ki micham miyamda akan mahingsa chatharakliba sigi matangda malemgi community singna khudakta midyeng changduna hingsa asi lefannaba thorang sing paikhatpiyu haina akan mawafam sing taksinkhre haukiba numit chamnga henma matam asida khutlai matik chana pairaba Kukizo Kanglup ki immigrant militant singna lepa laitana akan ma attack chatharakpadagi miyoi cha kayagi punsi manghankrabani attack asina Manipur khakta natana masiga yumthangnariba Assam Bangladesh amasung Myanmar na chingmada leiriba miyamda akan machaitheng piri haina tongan ba lamdamdagi lakhiba organization singi wangangloi Ahumna United Nations ki mifam aduda malemgi atai lebak singi mityeng chingsinkhibani mifam aduda saruk yarduna wangang khiba speaker singi manungda International Peace and Social Advancement IPSA working president Khuraizam Athoubana Manipur da hauzik leiriba miot minay asigi matangda akan mawafam sing fongdokladuna tinkhiba malemgi luchingba singi mityeng chingsinki mapan lebak singdagi lakpa khutlai paiba Kukizo Kanglup ki militant singna Manipur da hauzik hingsa gi thogdok sing henna chatharakli thawong sing asina India gi awang nongpokta leiriba lamdam asigi yelhomi singda khwaidagi akan machaitheng pirakli haiki Council asige general debate ki agenda item number 5 khanarakpada Athoubana hauzik khutlai paiba militant singna Manipur gi yelhomi miyamda henna akan ma attack chatharaklabasu Indian authority singna miyam gi punsi amasung lantum amata ngaknaba honadri haina international community gi pukning chingsinki numit chamnga helaklaba militant sing hingsa asina maram oiraga Manipur gi yelhomi singda khwaidagi sathiraba akiba fawhalle haina Athoubana fongdokhi handakta Kukizo Kanglup ki militant sing asina yelhomi mijam singda drone bombing attack chatharaktuna misimina asokapan kayamarum thokhankibagi mathakta hauzik Myanmar romdagi Kuki militant chamapan lon na changsil lakibagi wafam su leiri Manipur da India lengakna Central Troops lising humfu hena thazil lakrabasu Kukizo militant singna micham singda miot minay chatharibasi wabok oina yengduna leiri Center lengakna masagi citizen ni haizariba Manipur gi yelhomi singda yengliba amasung chatharakliba sajat asi karino haiba tamba ngamdri haiki United Nations ki makhada leiriba council asigi akan mamityeng Athouba matamda changbirakuna Manipur gi yelhomi sing ngak senbiyu hauzik lamdam asida oirakliba yenghaidraba saktam sing asi assess taunaba special reporter assign tauduna thabiraknabasu Athoubana mifam aduda fongdokhi Manipur da hauzik thokliba crisis asi icham chamna lauba yaba regional crisis nate masimakti kha nongpok Asia gi nongchup thangba lamdam singi manungdagi khwaidagi liraba civilization amada chatharakpa miot minayni masi human rights ki mayokta khamthengna ot neibagi thawongni haina Athoubana tinkhiba miyamgi pukning chingsinki Manipur gi yelhomi singi fangfam thokpa makhal khudingma ki right sing pihannaba international company asigi sarukama oina Europe amadi UK da leiriba Manipuri diaspora singi member sing chatliba chayol asida Manipur da thunglaragani haiki IPSA na sinduna pangthokadoriba international campaign asi chatliba kumsing inglising aniga kungamari gi September 15 dagi khongthang lokhatpa haukrabani hairi